Tronglaobi Thamkhre Thaudoki Mayokta Lamlai Meitei Tongan Khongjang Kaya Sangsingani Haina Lauthokra Matungda Khongjang Lauthokluba Meoi Police na Phaba Horakre Angang Hatpa Sing Puthokpa Ngamdraga Khongjang Sangsinba Sing the Onsin Bayauna Lenga Kasigumba Tongan ba Thawong Kaya Si Wianing the Phongdokpo Oinanga Si Ayuk Impuan Ukrul Lambi Thingbagi Khongjang Sangsinkre Internet ki Athingba numit nini amaga makha tana sangdokre Tronglaobi da Kuki kulai paiba sing sangba thingkre Tronglaobi da Kuki kulai paiba sing amata sangba yaro amadi karigumba makhal amata gi thabak thorum sing tawba yaro haina joint village bodies of Tronglaobi area na thadorpa zerol amana phongdorakli zerol asin hai ngalingai matamdagi hauna Kuki kulai paiba sing na hairiba mafom asida kanglon kaina tongan ba thabak thorum sing tawduna lagli naga amadi meitei phurup sing na kundari mafom asida thengkang kaya da Kuki kulai paiba sing na pamdaba thodok sing satharakpana Athingba asi thambani haina palladuna thasi gi mapan gi numidang pung 13 makhai tabada Kuki kulai paiba sing na nongmai pangkap ta kapthok tuna manak nakpada leiba miyam maru oina nupi angang sing sahi amlawa ahal laman sing aki akhang pokhan kibani litan gi BSF jawan sing thogdoki case lokhatuna thijelli kapnarakpada BSF na sukap ki tungda gi pankibani ukrul district ki litan area da BSF personnel sikiba BSF na wakat lakpada ki police na case lokhatuna thijanba hokre nakal ani gi kapnarakpada BSF na hantuna kapki amade tunglomdagi lakpa maru na panbada mithun sikibani hai na wafam BSF na thamlakre April 10 da litan police station ki manung chanba mokot chepu da numai kap na bada BSF personnel ama sikibaga mari lena na BSF na litan police ta wakalak ki baga loina na litan police na FIR lokatu na thijanba hokre mokot chepu ta thokiba thodok adu chama humdra suba battalion BSF ki company ki constable mithun mandal asi masak khangdaba sing na kablakpa nongmai na panbadagi laikhidabani haina FIR adu da palli haidi Litan area da operation sa thabada bunker mayam ama thugaikre irai numit ki numidang weram da litan police station ke manung chanba mongko chepu amasung sikibung da Kuki militant sing amsung tangkul kulai pai sing ga marakta nongmai kap na bada BSF personnel ama laikhidraba tungdanga sing combined force na operation sa thakre bunker kunga ma thoi thugaikre hairi BSF ki constable mithun mandal laikhidraba tungdanga se pung manga dagi tara phabu mongko chepu amasung sikibung area da manipuri police BSF CRPF amasung Indian army gi apunba team amana sangsenduna thautok adu da senariba sing phagat na operation adu sathakibani hiring police ki pauna hai ngasi sikibung apunba force ki combing operation adu da khul ani asida saramba bunker kunga ma thoi thugai ki masigi manung da sikibung amadi mongko chepu da 7 amasung kapthokraba nongmai marugi ahangba tokning taraga ma thoi phangki nongmai kaptu tankhaiba ngamkhidre thawbal wangjing lomdagi lakhiba masing yamlabana ha singi chauna muknar pada security force nongmai kaptu na tankhai na bohna raba sung ngamkhidre Tronglaobi gi thawdok ta sena masing cherak piga dabani thawdok ama hek thokpaga ena yada case sinaga da bo oidabadi manipuri police laibiranu haiduni yamlabana ha sing aduna release ara matung irang horakhibani hairi Iran US ke ceasefire talk yanaba purakpa ngamdrabadi Iran gi mathakta amuk hanna henna kanba attack sa thagani haina Donald Trump na Iran da ki halakre US amadi Iran gi marakta numit punna numit tara ka mari ni ceasefire thamdana ngasi dagi hauna Pakistan gi Islamabad laibak ani gi marakta wari sanaba hona ringai da wari sanaba asida yasinaba purakpa ngamdrabadi henna kanba attack sa thagani haina US ki president Donald Trump na Iran da nangna ki halakre New York to based over news agency amaga telephone gi kuthangda akhanna na wari sanaba da wafam asi president Donald Trump na phongdokhibani haina agency asina report oragli report asigi matungina president Donald Trump na ha Iran amadi US ki marakta ceasefire thamduna laibak ani gi marakta yasinaba purakna hona riba asi karigumba mai pak trabadi henna kanba attack thanabagi damakta US Navy gi sakti leirba military weapon kaya thanna yawba jahaz ama hojik thaurang tawduna thamli Pakistan gi Islamabad ta pangthok kadurba pistok asida yasenaba purakpa ngamgadra natrang ngamloidra haibadu pungkun mari gi matungda sungsoi soidana khangba ngamlagani maram aduna US na thaurang tawduna thamliba khusu khulai thanna yawba warship asi thangnaba mikupta mathau pangthok kaduribra natrangna mathau pangthok tana hana gi mafam da hanjin gaduribra haibadu su khangba ngamlagani haina phongdokna ki hairi report asina makhata na Iran gi maikei gi US ta bakoi gi nuclear weapon sing thama chupna sokna ki balan adu da pumtum tumkhre haina Iran na thajaba pirakpadi lei hairibo wafam asi kadai phabo chumbano haibadu US na yengsin gani haina sum hakna makhata ki amarom da Pakistan mediator oiduna US amadi Iran gi marakta ngasi peace talk sa thagadori ba asida saruk yanaba gi damakta US ki delegate sing Islamabad ta tungkhre US ki delegate adu vice president JD Vance na rusingli malem gi maming leiraba news agency amadi Iran gi senior officials singna phongdorak pada US amadi Iran gi marakta sa thagadori ba peace talk mangoina na Iran gi Qatar amadi tongan ba laibak singi bengsing da lairiba asset sing US na press tawduna thamlamba adu thadokre US ki maikei dagi nauna rokholak liba khongthang asi Iran gi maikei dagi thagat pa phongdok
Narakli Iran gi official amana phongdorkpada US na Iran gi asset sing freeze tawduna thamlamba adu handokiba asi maru oina state of Hormuz tapan bayawdana sathok sasin yanabagi damakta lawkalakpa tangai phadaba khongthang amani hairiba laibak ani gi marakta lakliba anoba development sing asi wari sananabagi damakta mangjamna thamkiba condition sing ni haina su Iran gi speaker Muhammad Bagheb Ghalibaf na phongdorkli Anoba development sing asigi matang the US ki maikei degi hojik phawbagi oina phongdorakpa leitri ningsing bayabadi US amadi Iran gi marakta nuclear gi mari lainana wari sanaringi thajabagi wangmada Iran amasung US ki apunba military force na Iran gi mathakta B2 steel bomber B1 launcher B-52 na chingba missile sing kapsin to na air strike sa thabada Iran gi supreme leader Ali Khamenei hatki madugi matung da US amasung Iran gi marakta akan ba mong da tha amarom supna lan thengnaki lan asda malem gi tongan fam sing da petroleum production puthok pujin tawbada khwaidagi maru oiba sirut lambi ama oiriba Iran da thingjinduna thamkibadagi malemda crude oil gi mamal angakpa phangna wangkhalaki crude oil gi mamal khanguduna wangkhalaki ba aduna malem gi leibak singna thengnari ba saitheng adu ko khanna bagi damakta US amadi Iran gi marakta soknari ba lan adu lepna ba maikai kya dagi US ta pressure piraki adu tha amarom supna lan lepna ba appeal torok ba su US ke president Donald Trump na reject tawduna lakliba matung numit taraga ma rini oiba ceasefire sanaduna wari sananugi thabuk satharagani haina lauthorakibani Islamabad ta US amadi Iran gi marakta Pakistan na mediator oiduna wari sanagadoriba asida kari karamba anauba development lakpagi haibadu malem gi tongan belebak singni yamna sauna meeting thamnari sakti lairaba missile kaya ngasi su Iran da lengdana lairi Iran gi Tehran da masing yamlo pangan kanba missile kaya ngasi su makata na lairi Iran gi mafum da kudakta haiba missile sing adu kaptunu lebak amada talandaba ngambagi mapangal adu lengdana lairi haina US ki maikei digi warning tawragling haugiba thamarom sumna US amadi Iran gi marakta lansok narba su ngasi fabu Iran gi ballistic missile lising kaya lairi haina tongan belebak sing gi military gi Treng escort tawriba US ki agency amana hairiba report asina khangalakpani haina maming leiraba World Street Journal na report tawrakibani ceasefire thamduni United States of America amadi Iran gi marakta wari sanaduna yasinaba puraknaba hotnaringi cherak asida hairiba development asin nauna report tawrakibani tongan ba news agency singna US amadi Iran gi marakta sokna kiba lan atu Iran gi leijaramba sakti leiraba missile kaya sina kibadagi ngasi di Iran gi military Hantarakle haina phongdokpagi mathakta US ki makok thongbo official sing Iran gi missile launcher sing sa da 50 di thugai duna manghan takhan batana tana military gi infrastructure singkup sana manghan khre haina phongdokkiba leikrabani adubu ngasi phawbo Iran gi maikei da missile lising kaya lengdana leiri amadi akaya toi nangki hairiba missile sing adu nahono na semjin sajinduna amuk hana sin naba yabagi yamna saun uithokpa lei haina phongdokki report amagi matungi na hojik Iran gi short amadi medium range ki oigadaba mapangan kanba missile lising amadagi lising ani ga samna phawba leiri hairi Iran na anobu air defense system ama phangki gadoribra Beijing na Tehran da khuchu khulai gi jahaz mapot sing thakina pa mideng thamle report China na Iran da lakadoriba chaiwal khargi manung da anobu defense system ama thana ba thaurang tawri haina US intelligence na hairi haina phibam adubu Khangwa Meitei humlomgi warol paladuna CNN na hairi khulai sing jahaz ta thaba adu kadai dagi purakpano haibadu asengba khanghan danaba atopa ahum suba laiba ki kuthang da puduna Beijing na losin na hot na ba yai haina su report adu da hairi MNPDS haina khangnaba lengban da khilaga kapa anti-air missile system Iran da supply tawnaba Beijing na thaurang tawri haina moming phongdok taba likhun singna paladuna CNN na hairi ba matam asimakta ta US amasung Iran gi official singna sayol taruk suba lan ama loisinaba pandam da Pakistan gi Islamabad ta thangjanu meta high level gi wari sanaba hukre China na singam samapan marfu gi sahi sing da Iran da kuchu kulai sing maru oiba supplier ama oiraki adubu international da tak thabak kan badagi lisingam samapan maudra gi Athingba sahi sing da large scale arms transfer sing hanthaki handak kuidringai gi sahi sing da US official sing na China gi company sing bu Iran da missile development ga mari lainaba masak mathum sing pibagi maral sikhi US Department of State ki matung in main portable air defense system hairibasi Meitei amana trangna apikpa crew amana operate tawba yaba soldier launch surface to air missile sing makhoi asida mahusana launch tube amagi manungda sil tawba missile ama grip stock haina khangnaba firing unit ama amasung battery pack ama yauri launcher tube aduna sina drip phawba amasung kaplaba matung discarded tawdriba phawba missile adu protect tawi maduda aiming sights happy kap tringai gi mamangda system adu power pinaba disposable battery ama mahausa gumna mathau tawi hairi Afghanistan da picnic mafam da gunmen sing na Meitei meri kaptuna hatkre
Nongpok thangba Afghanistan da leiba picnic mafam amada gunmen sing ni micham sing target tawbada mioi kaya marum sikre haina official sing amasung mafam dugi Dr. Amana phongdokre Herat province ke Angel district te irai numita thokiba thodok aduda tongan ba pausing na sibagi masing tongan ba pirakhi Taliban Interior Ministry gi wangang loi amana mioi tere sikre hairi aduga nakal amarom da provincial official amana di mioi mari sikre hairi haujuk phabuda mihar adu zathabani haiba kanamatana phongdoktri motorcycle tongduna lakpa khulai paiba sakhangdaba mioi singna deh meri khungang manakta nongmai kap ki haina Interior Ministry gi wangang loina haiki miam gi pothafam adu irai numit singda mahausaga manatana mi yamna tinki sikiba mioi sing adu Hazwa Shia Muslim sing ni haina Herat province ki hospital amagi doctor amana BBC da haiki mioi sing adu picnic amagi damangta mafam da lai khurumpham amada satkibani haina doctor aduna haiki